ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯅ ꯃꯗꯨꯗꯕꯨ ꯃꯪꯖꯕ ꯃꯗꯨꯗꯕꯨ ꯐꯪꯅꯕꯒꯤ ꯍꯣꯠꯅꯖꯕ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯍꯧꯁꯥꯒꯨꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯎꯕꯤꯔꯤꯕ ꯄꯤꯛꯆꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯅꯝꯕꯔꯅꯣ ꯍꯥꯏꯕ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯛꯎ ꯃꯁꯤꯗ ꯈꯪꯕ ꯉꯝꯒꯅꯤ ꯅꯈꯣꯏꯒꯤ ꯃꯤꯠꯁꯦ ꯀꯌꯥꯝ ꯐꯔꯤ ꯍꯥꯏꯕ ꯃꯤꯌꯥꯝ ꯆꯍꯤ ꯂꯣꯏꯁꯜꯂꯛꯇꯣꯔꯦ ꯆꯍꯤ ꯂꯣꯏꯁꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯑꯃꯁꯨ ꯅꯛꯁꯜꯂꯛꯑꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯀꯤꯆꯟꯗ ꯆꯪꯂꯒ ꯃꯥꯒꯤ ꯀꯤꯆꯟꯒꯤ ꯄꯣꯠꯁꯛ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯕꯅꯦꯕ ꯄꯣꯠꯁꯛ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯃꯜꯂꯕꯁꯤꯗ ꯃꯥꯅ ꯈꯟꯕꯅꯦꯕ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤꯁꯤꯗ ꯃꯥꯒꯤ ꯀꯤꯆꯟꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯈꯥꯡꯗꯒꯤ ꯀꯣꯟꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯍꯟꯕꯅ ꯁꯤꯟꯗꯣꯛꯂꯒꯦ ꯍꯥꯏꯅ ꯃꯥꯅ ꯃꯗꯨ ꯈꯜꯂꯒ ꯃꯥꯒꯤ ꯀꯤꯆꯟꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯃꯟꯕꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯑꯍꯟꯕ ꯈꯛꯇꯅ ꯂꯣꯏꯅ ꯁꯤꯟꯗꯣꯛꯄꯅꯦꯕ ꯁꯤꯟꯗꯣꯛꯂꯕ ꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯀꯤꯆꯟꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯟ ꯑꯃꯟꯕꯁꯤꯡꯗꯣ ꯃꯥꯅ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯕꯅꯦꯕ ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯣ ꯂꯥꯛꯄꯅꯦꯕ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯃ ꯀꯥꯆꯤꯟꯗ ꯄꯩꯗꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯃꯥꯁꯦ ꯑꯉꯛꯄ ꯑꯃ ꯐꯪꯕꯅꯦꯕ ꯃꯥꯅ ꯈꯟꯕꯅꯦꯕ ꯃꯁꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯁꯦ ꯉꯁꯤ ꯑꯩ ꯐꯦꯡꯕ ꯇꯥꯗꯧꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯥꯅ ꯃꯥꯒꯤ ꯃꯦꯗꯥꯝ ꯑꯗꯨꯗ ꯆꯠꯂꯒ ꯍꯪꯕꯅꯦꯕ ꯃꯦꯗꯥꯝ ꯃꯁꯤꯒꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯦ ꯐꯦꯡꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯃꯦꯗꯥꯝꯗꯨꯅ ꯍꯥꯏꯔꯛꯄꯅꯦꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯀꯣꯜꯂꯤꯛꯁꯦ ꯐꯦꯡꯗꯧꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯀꯣꯜꯂꯤꯛꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯀꯣꯜꯂꯤꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯀꯧꯇꯥ ꯂꯩꯕ ꯂꯥꯛꯄꯗ ꯄꯤꯊꯣꯛꯄ ꯈꯪꯗꯦ ꯌꯣꯟꯊꯣꯛꯄ ꯈꯪꯗꯦ ꯇꯧꯗꯧꯔꯤꯅꯦ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯦꯗꯥꯝꯗ ꯍꯥꯏꯖꯕꯅꯦꯕ ꯃꯦꯗꯥꯝ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯔ ꯌꯥꯎꯔꯤ ꯃꯁꯤ ꯑꯩ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯥꯏꯕꯅꯦꯕ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯄꯨꯝꯅꯃꯛꯁꯨ ꯄꯨꯕ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯃꯥꯒꯤ ꯃꯌꯨꯝ ꯇꯥꯅ ꯄꯨꯈꯤꯕꯅꯦꯕ ꯃꯌꯨꯝ ꯌꯧꯕꯒ ꯃꯥ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯒ ꯃꯥꯒꯤ ꯄꯤꯛꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯄꯤꯛꯂꯕ ꯀꯤꯆꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯟ ꯑꯃꯟꯕ ꯐꯠꯇꯕ ꯑꯍꯣꯕꯒ ꯌꯥꯎꯔꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯂꯒ ꯃꯥꯒꯤ ꯃꯦꯗꯥꯝꯒꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯈꯤꯕ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯥꯒꯤ ꯀꯤꯆꯟꯗꯣ ꯑꯃꯨꯛꯀ ꯅꯧꯅ ꯁꯦꯝ ꯁꯥꯕꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯛꯂꯕ ꯀꯤꯆꯟ ꯑꯗꯣ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯐꯖꯔꯦ ꯃꯥꯒꯤ ꯀꯤꯆꯟꯒꯤ ꯊꯕꯛ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯁꯤꯗ ꯆꯥꯛꯅꯤꯕ ꯑꯃ ꯂꯥꯛꯄꯅꯦꯕ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯆꯒꯦ ꯍꯥꯏꯕꯅꯦꯕ ꯏꯁꯤꯡ ꯊꯛꯄꯒꯤꯗꯃꯛꯇ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯁꯦ ꯇꯤꯡꯊꯣꯛꯂꯒ ꯌꯥꯕꯅꯦꯕ ꯃꯗꯨ ꯎꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯠꯇꯕ ꯀꯣꯟ ꯑꯃꯗ ꯏꯁꯤꯡ ꯄꯨꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯊꯛꯄꯅꯦꯕ ꯏꯁꯤꯡꯗꯣ ꯊꯛꯄ ꯂꯣꯏꯔꯒ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯍꯥꯏꯕꯅꯦꯕ ꯀꯣꯟ ꯑꯁꯦ ꯀꯗꯥꯏꯗ ꯊꯝꯃꯨ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯦꯕ ꯃꯗꯨ ꯀꯣꯟꯗꯣ ꯑꯩꯒꯤ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏꯒꯤ ꯅꯠꯇꯦ ꯍꯨꯟꯖꯦꯛꯈ꯭ꯔꯣ ꯍꯥꯏꯅ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯍꯔꯥꯎꯖꯕꯅꯦꯕ ꯃꯁꯤ ꯍꯨꯟꯗꯣꯛꯀꯗꯧꯕ ꯂꯩꯔꯒꯗꯤ ꯑꯩ ꯂꯧꯖꯔꯒꯦ ꯍꯥꯏꯅꯀೋ मधु हारक्पदुगा ngसाigi nupi aduna हाइबनेबा नंगना पामलगदि लौगो मधुतसु नत्तना सिदा काचिनसिदा तारिबा कोलिक म्याम सिदु नंग पुखिबा यानि हाइना ngसाigi चांगनिबा अदुना हराउरदुना मागी सेगाइरबा फिगाव अदुदा ngसाigi कोन फत्तबा सिंगदो लोइना हापचिलगा पुना चखिबनेबा मागी सेगाइरबा फिगाव अदो नुमितो थन्ना चखिबनेबा वारी असिदा तमजनिंगाय हाइबबु अखोइ नोइगी पुंसीदा अवाटपा अमत्ता लैत्रगसुको अखोइगी थमोइसेना अहेनबा अदुम पामगनिबा नंगोंदा लैरिबा मयाम सिंगदो कनागुंबा अमागी पुंसीदादि अवाटपागी अवाटपा ngक्तनि माना मदु फंगबगी दमक्ता मंगलान कया मंगजरी क्या इंता कन्ना सुना होनाजरी हाइबसे काउबिरोइदबनिबा अदुगा करिगुंबा अखोइ नोइगी पुंसीदा अहेनबा कया अमा लैरबा मदु नंगी थबक चन्नाद्रबा मदुना कनागुंबा अमागी पुंसीदा अहोंबा कानाबा पुरक्कदबा ओइरगदिको मदु पिथोकपदा कथोकपदा करिसु खलुनु नंगना पिथोक कथोकलिबदो मदुदगी हेना अहेनबा कया अमा ईश्वरना नंगोंदा पिनागनिबा मसिगा लोइनाना वारी मचा मतंगा अखोइगी साइनाइरबा खोंग यावदबा नुपा अमा पार्कता सुम फमदुना लैरमनिबा फमदुना लैबसिना मागी ममांगदगी नुपा अमा चटपा उबनिबा साइगी मखोंग यावदबा साइनाइबा नुपादुना खनबनिबा आइसे खोंग सेता यावजरमदि कया नुंगाइगदबा हाइना अदुगा ngसाigi मखोंग यावबा मागी ममांगदगी सामना चटखिबा नुपादुना खजिक ममांग चटलगा मागी ममांगदगी साइकेल थौदुना नुपा अमा चटपा उबनिबा अदुगा ngसाigi नुपा अदुना अमु खनबनिबा आइगोना साइकेल सेमतंग लैजरमगदि कयाम त नुंगाइगदबा ngasi aina khongna चलिबसे साइकेल ना चलमगदबनि अदुगा ngसाigi साइकेल थौदुना चटखिबा नुपा अदुना खजिक ममांग चटलगा नुपा अमा मागी ममांगदगी कार थौरगा चटपा उबनिबा अदुगा ngसाigi साइकेल थौदुना खनबनिबा आइगी साइकेल सेगी महुत्ता कार से लैजरमगदि क्या त नुंगाइगनि हाइना अखोइ मियोइबगी पुंसीसे पेनाबा हाइबसे अमत्ता लैतेबा नंगना लैरिबा पोजिशन नंगोंदा लैरिबा मयाम अदो मधु फंगबगी दमक्ता मधु फावबा फंगदबा मी मयाम सु लैबा मरम असिना अखोइ मियोइबसे अखोइदा लैरिबा अखोइदा ईश्वरना पिनारिबा खरादो मधुदातासु हराउ थोकपा तमगदबनी अदुगा सुबा नोमबा कनगदबनी सुबा नोमबु कल्लबा मधुगगी अहेनबा कया अमासु फंगनी अदुगा नंगोंदा कानादबा कया अमा लैरगदि अरोइबदो ओइना इना हाइजनिबा हाइबबु मधुना कनागुंबा अमागी पुंसीदा
कानाबा पुरकदबा मागी पुंसीदा कानागदबा ओइरगदी मदुदा कथोपदा पिथोपदा करिसु खल्लुनु मदुदगी अहेनबा कया अमा ईश्वरना नंगोंदा पिनगनी मसी हारगा ngasiगी वारी असे मतांग असिदा लोइसिनजरगे करिगुंबा आइगी वारी सिना नुंगाइबि थोकलगदी चैनल सिन नुंसिबिदुना सब्सक्राइब तौबिरमु आइगी चैनल असिदा मसीगुंबा वारी कया अमा मतम पुंबदा ताबिबा फंबिगनी थेंगनारसी मथंगी वीडियोदा मतमदो फाबोगिन तमक्ता काइनारसी बाय बाय टाटा।